ing tabiri basing khoi kudim ko hanumak tada pothamina sikhamina si channel sigi adongi marup kamaso mangangna tarham nokjari amati kokno kurumjari channel sina chatliba sahi ing singani ga kunmanga sidagi January thadagi ahanbo ina miyamda thagi rasifol anubu sahi ki khudol tamjakhraba matungda hayengdagi haugadoriba February tha asigi oiba rasifol su ngasi khudol tamjanabagi dama poduna laksari lakadoriba February tha sida adom rasi singsida kari folari maruina tha sida adomgi section tharang lokholobu yaba kari leri habdo ngasigi tha sigi rasifol si taminaraga khaminabagi tanjado lomina hose maruina mahiroi singi amadi pakhang le sabe singi tha sida kari fol leri habdo so soidanamaki video se yengminaraga khangbak ngaminagani kudol tamjage chaliba sahi ingna singani ga kunmanga sigi ayengdagi haugadoriba February tha sigi rasifol da kari adongi fol leri habdo khangminarasi adumak aina sayul khudingi nomaijing numit khudingi thamjariba sayul gi rasifol da thamjabag dauna rasifol tarani thoi sigi hek hobadagi mes rasifol dagi haujare haraga mathang manaw naina adumak chathajaraga aroibeda minna rasifol si laukhusaraga loisinjabagi tangkakto tha sigi rasifol si dasu sapmanana adumak thamjage yengminarasi February tha sida adongi rasi singduda kari fol leri habdo khangminarasi kudol tamjage yeng taminasi aigi lephangna hararo awang kai mingna morang them gomti ai haksang da ngotaba pe nupi oibigi pe sang nai daba dei apom baju leiba ai sidagi degi angang oiba ngamdabida chagi ai isa nupi amadi leijare si leirap matungda ain apom baju leire pe sang nai daba torkane du matungda angang jina sahi taru haira kan sahi dakis tha hum sare ko phada matu oira khibani anga gi sahi ta ai youtube ki pk channel da thena given adagi ai jima contact cha ji aina sai mahida kai je fertility juice to adudi loi kare adagi kana stem cell ne nova ne women care adagi imd jiga ai gi yam nungai ba na normal do ina normal pok sei isan pa jam chaw chang jam nungai angang je sama oyam phaye we kana pork da kg ahum tare hojina mu tha ahum jida kg ma pan jawe masa oyam phare keno je hochaina angang yaw do je mayam thina reba adu sigi hidak je an sahaningi pk keno channel je unta moi je unaraga sigi hidak je wari wa tai thana haningi moi jo phang haningi samaina adi moi jo mai pakwa oi haningi ba moi pamja bodo thung haningi ba ai thung abina for etuti mayam ahan musi mes rasifol lokasarage ko mes rasifol gi oina February tha sida haksang yamna nuwaiba matam oigadari adubu thabak chinmanbadagi pukning nuwaitaba khradi pokpa yai imung manungga punna nuwaina samin thakminaduna mara tapna panba ngamba tha oigadari sel thumgi matangda mingonda pithokpa natraga mingondagi lawruba phattaba tha oigani lalonitik ki hiramda sendong sauna leiba matamni aduga mi khonba haiba maramdagi nakna loinaba miyoising maruina imung manungna nungsiba matam oigadori thabak tawba miyoisingi oinadi yamna phaba mahakna leiramba thak adudagi pham kakhatpa tha oigadori tha sida habidi February tha sida mahiroi singi oina mai pakpa matam oiri aduga pakhang le sabe singi oinadi panthung tanba ngam matamni mathang sidi February tha sida bris rasifol kari leri habado muktaminasi February tha sida bris rasifol gi oina pukning haksang animakta nuwaina leithokpa ngamba matamni adubo maram khara leibadagi karisu natabada
पुनिंग वाहनब होनब चुमदब मतम ओइगनी मरमदी पुनिंग वारबदी हक्सांग सोनिंगाई ओइबा थानी असुम अरान अमसुंग अफफत मुन्न खंगब मिसक अमा ओइबा मरमना हिरम खुदिमक्ता माइ पाकनब मतम ओइगदोरी ललोनीति की हिरमदा सेल थादब सेंदोंग लेगनी मरम असिना थासिदा नाथोअन किबा फत्तबा हाबेदी इसागे लाकनी फगनी खन्ना तौब थबकसिंदो नाथोअनदब फब मतमनी अरीबा अरुनब वाफम अमा कांथोलकपदगी नुवाइतब खरदी मायोकनरकप याय थासिदा महिरोइसिंगी ओइना कन्ना होनजब मतमनी पाखंग लेसाबिसिंगिदी खंथरगा थबक तौब फब मतमनी असुमना फेब्रुवारी थासिदा मिथुन राशि फोल करी लेरी हाबदो अमुक खंगमिनबगी तंजा लोमिनसी थासिदा का हेना सुब नोंब फत्तब मतमनी मतम साना पोथाब चुंगनी मतम सांगना नारकप अरीब अनाब ओक्तुना हक्सांग नुवाइब मतमनी पुनिंग इंब मरमना पांथोकनिंब थबक कया माइ पाकना पांथोकप ngamlagani chaba thakpada section duna ana ek thoktanaba honagani laitin gi thabakta pangtho u haiba habidi laitin gi thabak kya ama pangthok ningba kya do pangthok ngamba matamni hiram asida sel khara chatpadi adumak yai adubo kutta sel marang kaina tungba maramna thoidokpa waningai leitaba tha oiri February tha sida mithun rasi phol gi oina mahiro singi awangba haki mai tambangamba matamni aduga pakhang lesabe singi oinadi yamna section ba tha oigadori section ba phaba thani mathangda karkat rasi phol February tha sida kari leri habado mukhaminasi tha sida hakchang nuaiba maramdagi anouba thabak kya mai pakna pangthokpu ngamlagani tungi yai phanabagi damakta anouba loksing kya putoktuna chaukat thorang paikhatpa matamni hiramasida haisingna sel thadagani kanagumba ariba marup natraga naknaba miyoi singna namthak tawkhigdra haina pukningda siknaba jingnaba kya pokpa tha oigadori adubo singningai di thoina leitaba thani yeknaba maithiba pigani thabakki marida pham kaw haibalai thasida mahiroi singi oinadi mapanda mahi tamba tatpungamba amadi aphaba matamni pakhang lesabi singi oinadi panthung tanba phangba matamni mathangda singhara se follow kusage singhara se fol gi oina pungning sonthaba maramdagi isagi asauba phathaba khara waba matamni hibam si ubadagi nakna loinaba marup mapang amasung imung manunggi miyoi singna ngakpa polakani adopa miyoi singna pungningi aronba wa haidi atopa miyoi singda pungningi wa haidokpa phattaba thani thasida ahal lamal singi matingdagi sel thumgi awaba kaya koklagani wafam asina maram oiduna pungning nungaibada natana pangthokningba thabak kya mai pakna pangthokpa sungamgani asumna singhara se fol sigi February thada mahiroi singi oina yamna kanna hona jabungamba matamni adubo pakhang lesabi singi oina di section ba phaba tha oiri mathangda kannera se fol khudol tamjage February tha sida kannera se fol gi oina uning hakchang animak nungaiba matamni adubo uningi awabana ngamandanaba honaba yamna phaba tha oiri natrabadi hakchang da akaiba kaya ama lakani afaba sinjak chaba amasung hakchang sajel sang naina tawduna yeknaba haidi na yektanaba onaba phaba thani hasida sel changu haibadi leigani adubo sel changbagi matik sading su adumak tawbagi sang su wangani maram asina sel sizinaba matamda tunggidamak yengduna haisingna sizinaba chungani asida mahiroi singi oina mai pakpa matam oiri aduga pakhang lesabi singi oina di panthung phangba matamni tula rasi fol gi oina hakchang nungaiba thani maram asina pangthokningba thabak kya mai pakna pangthokpa ngamba thani isagi pangal amasung thajaba engalakpa maramdagi punsigi mari leinaba maru oiba warep kya loba ngamdagani kutta sel marang kaina
पाइदबदगी पुकनिंग खरा लांगतकनब याय अदुबो खंगौदना माइकई कयादगी सेल संगलतुना असिनब कया खुदक कोप ngamba थानी असो सांग सिंगा लोइनो हाइबसु लई था सिदा महिरोय सिंगी ओइना हेना फगतनबा वनजबा ngamba matamni पाखंग लेसाबी सिंगी ओइनादी यामना नुवाई थोकना लेथोकपा मतम ओइगदोरी वृश्चिक राशि फलगी ओइना फेब्रुआरी थासिदा पुकनिंग वाबा हेनमल्लबदी हक्सांगदा अकाइबा लाकपा याबा थानी इसागी पुंसिदा नुवाइतबा खरा थेंगनबदगी पुकनिंग वाबा तारबसु इंगना सिकना खंथबा फै थासिदा करिगुंबा मांगजोंनना थौरांग तौबा लेतना इमुंग मनुंगी वाफमदा सेल चलु हाइबसु लई मतम कुइना येंगनरकबा ngakpigani matam kuina yetnarakpa wafam ama kanna honarakpadagi mai pau haiba thani hirumasida khangba kanba yamna phaba tha oigadori sana khara section na lebiyo afaba ngakta phangani lalonitik tawba mioi singda sendong yamna phangba matamni February thasida Wrishik Rashi folgi oina mahiroi singi awangba thakki mahi tamba phangjaba matamni pakhang lesabi singi oinidi tawgadaba thabak खंथना तौबा फब थानी असुमना धनु राशि फल अमुक खुदोल तमजगे धनुगी ओइना फेब्रुआरी थासिदा इसागी हक्सांग अमसुंग पुकनिंगी फिबम फगनबगी दमकता योगन सिंगबा साजेल सानबा अमसुंग अफब सिंजाक चाबा यामना फब थानी इसागी वखलोन अमसुंग लौसिंग असुंबा मवोंगदा सिजनरबदी फिबम फगलक्तुना खुत्त सेल मरांग कायना तुंगबा ngamba था ओइगदरी इकुई कुईदना खुदोंग चाबा कया मरोम फंगो हाइबसु लई इमुंग मनुंगी थबक थरोंग कया पांगथोकपदा इसा इसु सिंगना मतेंग पांगनी मी लोइनबा मतमदा मी खोनबा हाइबदगी नौबा मरुप तिनरकपा अमसुंग कानबा यामना फंगबा थानी महिरोय सिंगी ओइनदी निंगबा यामना थुंगबा थानी पाखंग लेसाबी सिंगी ओइनदी तौगदबा थबक थांगदबा खोंथांग खंथना थांगबा फबा थानी मकर राशि फलगी ओइना फेब्रुआरी थासिदा हवाई वाबदगी हक्सांग की अना अयेक मसा मसु खरा कयामा खरदि थोकनी मरमसिना पुकनिंग इंहन नबगी दमकता मरुप मपांग अमसुंग इमुंग मनुंगा लोइनना नुवाई मिनबा चुंगनी थासिदा सेल थुमगी फिबमदा हानदगी हेना फगलकपा था ओइगदरी नाकन अमरमदा मरम चादना सेल चटलकपसु याय अदुबु माइकई कयादगी सेल चंगनी इमुंग मनुंग सेल की डिमांड का हेना तौरकपा याय अदुबु पिथोकपा फत्ते मरुप मपांग सिंगना मतेंग पांगनी महिरोय सिंगी मिकोक कोंगबा ngamba matamni aduga pakang lesabi singi oinadi pukning phathaba phaba thani kumba rasi gi oina February thasida thabak chillabusu nungaina pothaba ngamba matamni tungi yai phanabagi damakta khutta paiba sel hai singna sijinaduna aremada manghandanaba honaba sumgani iramasina munna khanthaduna tawgadaba thabak thorong kaya thorang ama paikhatpa galoinana plan galoinana tawba phaba thani pandamasi fangnaba honabada khudong sadaba kharati mayok narakpa yai adubo khangba kanbana tungi nungaigani मरुक मपांग अमसुंग इमुंग मनुंगना इकाई खुमनगनी थासिदा इस्राइलसु अनायक थोकपा याय फेब्रुआरी थासिदा कुंभ राशिगी ओइना महिरोय सिंगी पुंसीदा अहोंगबा कया लाकपा ngamba matamni aduga pakhang lesabe singi oinadi section ba phaba matamni asumna sahi sidagi hoduna tha khudingi oina rashifol khudol tamjari basigi February thasigi aroiba rashifol da minna rashifol se mo khudol tamjage minna rashifol gi oina thasida haksangi phibam phagalagani mirak tinduna nungai minaba amasung sana khonabana singba yawningani kanna honajabadagi kutta sel marang kaina tungba ngamlagani imung manung nuksi chanana amasung mara tapna panba ngamba thani thabaki marida ithak thongmo singi oktaktagi pham kabu ngamjaba matamni ahal singi poktak lowdragadi mangsaba leiba matamni ahal laman singna su yamna chanbigani lam chatpada oija oithak kaya phangba matamni matam kuina tinarodraba marup mapang kaya unabasu yai
थासिदा महिरोइसिंगी ओइना माइ पाकपा ngamjaba matamni pakang lesabisingi oinadi panthung tanjaba ngamjaba matamni asumna ngasigi thamjariba February thasigi ingna singani kun manga gi February thasigi rasi folsi matang soida tension janabagi tanjada lojege leptana dum tongan tongan ba mayamna khanbiragbo video matang nanaw naina khara tapsarabasu loina semjanabagi damak matang nanaw naina dum hunajari hayengsu anobo video ma anobo topic ma mayamna khanbirakpa topic ma adum ujaraknaba sem sajaribani lepanaidana dum channel na mayamgi seba pung phana to bungam na bo hunajarake habu wafam bi thamjaraga ngasigi damukta di swaida tension janabagi tanjada lojege loiba fawo tabiri bapuna ma amuka sona thaga saba phongdok chari kanglei pakna yai fare